अरे मांगबोय करी तौरे नंग नई कौबदी ए बेया नहागी बोम अदुमबदो खरा हेप्तोने नहान पीबदो लोइख्रब नंगबो अदुगा साको अखोइगी लैसासिंगसे साना ट्रेनिंग फजाना पीपियोने ठीक है अदुदी बयाना फजाना होना बिरोने आई नोटिस थोकगे को अदुदी एंगोंदा हाइद्रसु नहाना थोकप यारेना ngasi semjariba video si hana namkhiba film dagi matek kaaga sound dubbing tawduna semjaba video amakhakni masida artist sing amata khangdana sound dubbing tawduna seme habagi damak artist sing na warau biroi masida seme matamda loof amadi laiba sansthan sing amata atamna na nuaitana ba semjaba nasade ngahak lan gi awaba su pathana bagi damakta semjaba video ni warau biroi haina niksingjari थोय बिबा हंदक थोक्लिबा इरांग असिकी मतांगदा यामना स्पेशल ओइबा प्रोग्राम अमखतंग दि सेमोदना karamna semjige sir लोइबा कौबो लेत्रिबा इरांग सिगिनिने शांति पुरकनबा irang si matang de sarkar nu sanwa ngamni na kayam kuina bu sangni ge moina thawai yaksalaga di हेरा दुदि माइ कय यमरुम चखरेदा अदु थोय मीगी मबुक नाना बवाति यारुनुको मखोइन मबुक हेक नाखबदिने एफआईआर हेता चंगदोरिबनी हापोइदे सर मणिपुर ने खोय मणिपुर दी फ्रीडम ऑफ स्पीच लेते दखोय अदुमान हेक्ता खनबसु याते दखोयना सेमलिबा प्रोग्राम अदुना लेबा कायगदबो ओइरबदी जेन योबु ताबनीने लो हाइबा अमसु लेगिदना sir lo si lai hai babu atop state kamana draba kaino leiba kaina na moi tara na hairi dubu hausibu phajin mangam de कायदे फाबना द सर अदो फारदी सरकार ददी याम अकायबम ओइदोइनिने पीआर गदो लाक्तोइने बा सर नत्रो चुम्मे पीआर लाक्लबदीने था तरुक्ता भोट तगदोरिबने भोट पुतौरबा हौजिक पाइरिबा सरकार से अमुक पाइरकपगी वादी लेत्रे होय हेक्ता पाइरोय हाइबबुदी यापोते ngang chakpa khara chekchelu haiduna aina remind tobagi wani sana khungun si mi na sinda si haiba wala ibani ko होय सर pare ai su news gi damakta drop amta tawri hi nu ju paw ano khara khumu ne oh hoi sir pare honaro kari notice dia training la kuno bi ko de po kodon pike tara po ajibo la ta hamni to mobile se dunga ko lagi ne lemba ibagi mo lemba nang kana di hakmal li he mo na no andai no mita ba mobile sida इरांग से नुमित यानी मो कदी जंग हिदौ माले hoi puna di sahi ama khara hen changni nai du di हाउ पुबु गनानो na hawai mai te kuki ga kon do wari sana viral ma chakri du di irang se chahi ma ra chahi ni ra lai Burma gi style तांखोल गा मैतै गा लेनरिबा मरी से समदबना अमता हाइबियो मैतै गा तांखोल गा से मजे मनावनी हाइबसे खांगदना लाइरे samna hairobada umang lai hairobada tangkhut saba amade nurabi yodaba yade meitei gi lohongbada lui hojikna lei room haina khangnaba phia se thaine gi seje naduna leirame meitei gi salai tare leibagum tangkhol da su le masini ekhoi tangkhol ga meitei ga leina riba mari masida nadana atopa kayam su leire इनिंग तो खागेम बा महाराज की सना हक तक 1606 AD दा मणिपुर दा अहान बोइना मैतै पांगल सिंह सि लाखि हाइनै इनिंग तो खागेम बा महाराज की सना हक तक हि तानबगी थौदोक अम थोखि हि दानबा सिदा मनाउ नुपा सानुंग बुदगी हि वाइरु बै हि यदु काय खिबदगी इनिंग तो खागेम बना हि यदु अहन बा मोइना सिंगलि गायबसु यादबा नत्रगा सेमदिल लगा पीरगे हाइबदा अनिमक सानुंग बना यादबदगी निंगाई संगदानबा अम थोखि मदुगी थौदोक्तुदगिनी हिगाइवा हाइदना खंगनरिबसे निंगाई संगदानबदना मरम ओइदना इनिंग थौना मनाउ नुपा सानुंगबु मणिपुरदगी तांथोखि कसार निंथौगी मनाक्ता चंगजफम लौदुना लैखि मयामगी मथक्ता लान तानिंगी मतेंग पांगबियु हाइजबदगी कसार निंथौना यारदना नवाबना मकोक चिंगदना इनिंग थौ खागेमबगी मथक्ता लान तारई लानदुदा सानुंगबसे माइथीरे माइथीबदगी लान पांगबा लाखिबा मुस्लिम लान मिसिंगदो
ꯃꯩꯇꯩ ꯅꯤꯡꯉꯣꯜꯁꯤꯡ ꯄꯤꯗꯨꯅ ꯀ꯭ꯋꯥꯛꯇꯥ ꯍꯥꯏꯕ ꯈꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯟꯗꯥꯈꯤ ꯍꯥꯏꯅꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯋꯥꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯂꯧꯕ ꯃꯨꯁꯂꯤꯝ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯑꯋꯥꯕ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯃꯗꯨꯗ ꯄꯦꯜꯂꯗꯅ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯧꯅꯥ ꯂꯩꯕ ꯃꯄꯥꯡꯒꯜ ꯀꯟꯕꯗꯨ ꯎꯕꯗꯨꯗ ꯏꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯔꯗꯅ ꯃꯨꯁꯂꯤꯝ ꯂꯥꯟꯃꯤꯁꯤꯡꯗꯨꯕꯨ ꯄꯥꯡꯒꯟꯕꯥ ꯍꯥꯏꯗꯅ ꯃꯤꯡꯊꯣꯜ ꯄꯤꯕꯤꯈꯤ ꯄꯥꯡꯒꯟꯕꯥ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯒꯤ ꯊꯩꯊꯔꯛꯇꯅ ꯉꯁꯤꯗꯤ ꯄꯥꯡꯒꯟ ꯍꯥꯏꯅ ꯈꯪꯅꯈꯤꯕꯅꯤ ꯍꯥꯏꯅꯩ ꯏꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯃꯍꯥꯔꯥꯖꯀꯤ ꯁꯅꯥ ꯍꯥꯛꯇꯛꯇꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯊꯣꯛꯅ ꯂꯥꯛꯇꯨꯅ ꯉꯁꯤꯗꯤ ꯌꯨꯝꯅꯥꯛ 65ꯒꯤ ꯃꯊꯛꯇ ꯂꯩꯗꯨꯅ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤ ꯊꯣꯏ ꯈꯔ ꯁꯝꯃꯕꯣ ꯂꯣꯏꯗꯣꯔꯦꯗ ꯃꯤ ꯈꯔ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯗꯤ ꯂꯣꯏꯁꯟꯕ ꯌꯥꯔꯅꯤ ꯀꯨꯀꯤ ꯅꯨꯄꯥ ꯑꯃ ꯂꯧꯔꯁꯤꯔꯣ ꯑꯁ ꯑꯗꯨꯁꯨ ꯂꯧꯕ ꯆꯪꯉꯨꯕꯗ ꯏ ꯄꯥꯄꯣ ꯄꯤꯄꯤ ꯍꯥꯏꯔꯒ ꯉꯛꯀꯂꯛꯀꯅꯤꯅꯦ ꯍꯌꯦꯡ ꯀꯣꯕ꯭ꯔꯦꯖꯇꯣ ꯀꯥꯎꯅꯤꯀꯣ ꯄꯨꯟꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯧꯅꯤꯅ ꯍꯥꯏꯕꯅꯦꯕ ꯐꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯄꯨꯟꯅ ꯇꯛꯈꯥꯏ ꯌꯥꯔꯦꯗꯅ ꯑꯁ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯅꯦ ꯂꯥꯟ ꯆꯪꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯧꯔꯛꯇꯣꯔꯝꯒꯅꯤꯅꯦ ꯍꯣꯏ ꯅꯈꯣꯏꯗꯨꯕꯨ ꯈꯔ ꯂꯣꯏꯁꯤꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯧ ꯁꯥꯔ ꯃꯤ 2-3ꯒ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔ ꯍꯥꯞꯆꯜꯂꯗꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯅꯤ ꯁꯥꯔ ꯊꯕꯛꯁꯦ ꯂꯣꯏꯒꯦ ꯈꯟꯅ ꯇꯧꯔꯕꯗꯤ ꯍꯦꯛꯇ ꯂꯣꯏꯕꯅꯤ ꯐꯔꯦ ꯑꯩꯁꯨ ꯄꯥꯎ ꯑꯃ ꯊꯥꯈꯤꯕꯅꯤ ꯑꯉꯥꯡꯗꯣ ꯍꯜꯂꯛꯑꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯑꯧ ꯁꯥꯔ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯃꯗꯨ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯣ ꯑꯩ ꯁꯤꯅꯤꯡꯉꯦ ꯁꯤꯕꯨ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯀꯣꯛ ꯊꯪꯕꯁꯤꯡꯒꯤ ꯑꯣꯔꯗꯔꯅꯤ ꯅꯈꯣꯏ ꯂꯩꯁꯥꯁꯤꯡꯅ ꯆꯠꯀꯗꯕ ꯇ꯭ꯔꯦꯅꯤꯡꯁꯤꯅ ꯃꯤꯉꯣꯟꯗꯒꯤ ꯂꯝ ꯃꯨꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤꯅꯦ ꯀꯨꯀꯤ ꯂꯦꯟꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯗꯧꯅꯦ ꯌꯥꯔꯦ ꯑꯩ ꯀꯩꯁꯨ ꯇꯥꯅꯤꯡꯗꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯅꯣꯏꯅ ꯍꯣꯠꯅꯔꯤꯗꯨꯕꯨ ꯕꯣꯏꯅꯨ ꯅꯪꯅ ꯆꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯄꯥꯅꯤꯁꯃꯦꯟ ꯐꯪꯕ ꯇꯥꯕꯅꯦ ꯂꯩꯁꯥ ꯄꯨꯝꯅꯃꯛꯇꯤ ꯔꯦꯗꯤ ꯂꯩꯈ꯭ꯔꯕꯅꯦ ꯀꯣꯟꯗꯣꯝ ꯄꯨꯕꯒꯤ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯒꯦ ꯃꯗꯨ ꯋꯥꯗꯨ ꯄꯥꯜꯂꯛꯀꯅꯨ ꯑꯩ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯑꯩ ꯇ꯭ꯔꯦꯅꯔꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩꯌꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯣꯅꯦ ꯅꯈꯣꯏꯅ 10 ꯄꯤꯀꯦꯠ ꯄꯨꯒꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯀꯥꯗ ꯄꯣꯂꯤꯊꯤꯟ ꯕꯦꯛ ꯐꯪꯕ ꯋꯥꯏꯇꯅ ꯑꯗꯨꯒꯤ ꯄꯣꯠ ꯍꯥꯞꯄꯤꯅꯕꯅꯦꯕ ꯅꯪꯅ ꯈꯪꯗꯤ ꯈꯪꯗꯅ ꯀꯔꯤꯒꯤ ꯄꯨꯡꯉꯥꯡ ꯉꯥꯡꯕ꯭ꯔꯥ ꯑꯩꯒꯤ ꯇꯨꯡꯗ ꯆꯤꯟꯗ ꯌꯥꯝ ꯐꯖꯔꯒ ꯁ꯭ꯋꯥꯏꯗ ꯅꯥꯔꯨꯡꯗ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯔꯒ ꯋꯥꯔꯤ ꯁꯥꯁꯦꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯔꯨꯔꯒ ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯍꯥ ꯁꯥꯔꯁꯨ ꯆꯠꯇꯨꯅ ꯃꯤꯁꯤꯡꯗꯣ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯒꯗꯤ ꯂꯥꯟꯁꯦ ꯌꯥꯎꯒꯦ ꯍꯥꯏꯔꯛꯀꯅꯤ ꯍꯦ ꯀꯩꯅꯣ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕꯅꯦ ꯂꯥꯟ ꯌꯥꯎꯒꯦ ꯍꯥꯏꯔꯛꯀꯅꯤ ꯀꯥꯏꯅ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯤꯁꯤ ꯎꯔꯒꯗꯤ ꯁꯥꯔꯁꯨ ꯂꯥꯟ ꯌꯥꯎꯒꯦ ꯍꯥꯏꯔꯛꯀꯅꯤ ꯄꯤꯕꯥ ꯍꯦ ꯅꯪꯁꯨ ꯂꯥꯟ ꯌꯥꯎꯔꯒꯦ ꯁꯤꯅꯤꯅꯦ ꯁꯥꯔ ꯃꯥꯏꯀꯩ ꯑꯃꯅ ꯊꯥꯡ ꯐꯦꯡ ꯂꯩꯔꯒ ꯁꯥꯟꯇꯤ ꯂꯥꯎꯔ ꯀꯩꯗꯧꯗꯣꯏꯅꯣ ꯄꯤꯕꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯂꯥꯟꯅ ꯀꯔꯝꯕ ꯀꯥꯟꯗ ꯀꯥꯟꯅꯕ ꯄꯨꯔꯛꯈ꯭ꯔꯒꯦ ꯍꯥꯏꯕ ꯁꯥꯔ ꯑꯩꯒꯤ ꯑꯉꯝꯕꯤ ꯊꯥꯛꯇ ꯃꯁꯤꯃꯇꯪꯗꯤ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯔꯝꯒꯦ ꯀꯩꯅꯣ ꯄꯤꯕꯥ ꯅꯪ ꯉꯥꯡꯗꯣ ꯑꯩꯈꯣꯏꯅꯤ ꯂꯥꯟ ꯌꯥꯎꯁꯦꯅ ꯍꯥꯏꯅꯔ ꯂꯥꯛꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯈꯪꯗꯦ ꯑꯩ ꯂꯥꯟ ꯆꯠꯂꯦ ꯅꯣꯏꯅ ꯇꯝꯍꯜꯂꯨ ꯅꯣꯛꯍꯜꯂꯨ ꯀꯞꯂꯤꯕ ꯏꯃꯥꯕꯨ ꯃꯣꯃꯣꯟ ꯃꯤꯅꯣ ꯅꯣꯏꯅ ꯃꯤꯠ ꯐꯠꯇ ꯂꯧꯅꯝꯕ ꯍꯨꯔꯥꯟꯕ ꯀꯨꯀꯤ ꯇꯨꯡꯗ ꯍꯥꯜꯂꯝꯃꯨꯀꯣ ꯑꯃꯠꯇ ꯉꯥꯛꯄꯤꯔꯨꯅꯣ ꯁꯪꯂꯛꯄ ꯀꯟꯕꯤꯔꯨꯅꯣ ꯀꯨꯀꯤꯕꯨ ꯃꯤꯔꯣ ꯑꯩ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯁꯤꯗ ꯌꯧꯔꯛꯂꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯗꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯁꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯗꯣꯂꯥꯟꯗ ꯆꯣꯡꯊꯔꯒ ꯁꯤꯈ꯭ꯔꯒꯦ ꯑꯔꯦ ꯅꯪꯅ ꯀꯣꯔꯤ ꯇꯧꯔꯦ ꯇ꯭ꯔꯦꯅꯤꯡ ꯍꯧꯔꯁꯤ ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯛꯇꯨꯗꯤ ꯅꯪ ꯈꯪꯍꯧꯕ꯭ꯔꯥ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯇꯅꯦ ꯑꯍꯩ ꯑꯄꯥ ꯁꯥꯔꯛꯀꯅꯨ